Good morning. Northeast Windona Sandok Cheriba National Lysis Mityeng Tabiriba Punamakpu Hanba Muktada Makakmim Tajidana Taram Okcheri. Ngasi pause singda kari karamba maru oiba pausing phungna khibagi haibdu khananabagi damakta aikoigi studio sida lengsinduna lebire Saugrakpong Bubol General Secretary All Manipur Columnist Union Ozabu Ahanba Muktada Taram Okcheri. Thagacheri Oza. Aikoi ngasi pause ayambada phungna khiba pau amatang Lokat Chabada Oza Aikoigi Chief Minister gi Bangloda Miam Changthok Changsin Tawbagi matangda DEO dagi report ngari haina CEO na Fungdorakpa aduga Aikoigi Mikhalda Aranba Pambai yaudana chumna bot thada na hanbagi signature campaign hawdokre habani Oza Aikoigi numit Aikoigi taramapan ni khakta ngairaba thada haidi bot ase thada gadaba numit taramapan ni khak ngairaba matam asida Aikoigi Bangloda Miam na Changthok Changsin ngahak leite tawriba se Aikoigi model code of conduct thugaiba nattabra haina Aikoigi political party amana thangala kiba wakat amaga mari leinana Aikoigi district election officer DEO da thamgre haibaduna Oza swai matang sida kari wafam thambini. Thank you Tajida hojikse election mikhan tawba yamna kanba kanna senaba matamni koi tongan ba wafam kaya ama hojika koi pukhalakani aduna hojiki Chief Minister gi Bangloda mayam punba sigi matangsi election code of conduct ki magi guidelines magi terms and conditions mayam singadu koi leire madugi violate tawbra tawdabra haibadu kana DEO na pirapa report yumpham hai oigani haiba warangani sai CEO na kana se akoi report ngai ri haiba sini hoi masi report tu laga magi niyom system gi makhada lakna niyom akoi report tu ngai raga koi election commission gi sai gi kana decision do yeng ba tare da koi na sai gi oi mikhan nakselak pasidi angam magi upai sinaraga sai election ji kanaba hotnabani do aikoina maroi madugi lanba chumba nakalamada leptaba the political party lepiba mayam singasida amada kano leibaki mahuta aikoina mikhan nasi tasengna aikoigi manipurigi miyamda masina kari akan ithin piri aduga miyam sida masigi dagi asa kari tawri adigi miyamna ma kano khigi matik chaba mi khanga dawriba asi da karam wafam waiduni haibasidana hena akoigi maruwaiba kanoina thamningi aduga tasengna aikoina mikhanjida aigi motadi hojikse irang laiba yamna waba akoigi timing amagi manungdani election laise miyamna election si tawbu matam chade haidana boycott tawguni yauroi haiba mayam su yauribani adana methidagi thogliba wafam singa sigi waroisin ama koi laitringaida akoigi hojik su election hek loibaga hai hari violent oiba situation si amuk return tawrakadra haibasini matang sida aina hena miyam da thamjaningi badi maruina CSO jing aduga even government gi maiki degi hojik paibiri basingi maiki degi aina thamjaningi se election si hoi adum magi election commission of India laire koi security forces laire retongan ba koi government officials jing yam masi phajana sillaga election si any cost adum kana fair election si adum tawna ba honagani FIR oidaba incident mayam tholakani control tawgani sigumba mayam sitem thengnagada wo leirabani marak sida akoina kauthopa manba amakak aina thamjaningi badi hojikki election gi namitara mapani dangaire haina ko si ta phau phadre ko sigi marak sida hariba pede sida shanti khajitang lakpa manbagumba election lei haibagi shanti lakhanba oiramba su yai swaidani aina ngosai akoi violent of situation si masida kano architect ko yaurabra kaise election manung ni nei kano pot kapna ganu natraga ka violent tawgunu ga tawba kapna war kapna ba hauro harge hawbal lepo harge lepo manbagi situation leibase masi urakanda aikoina masai sigi election gi senari ngai marak sida aikoina shanti gi ingba tapase khara election gi manung asida leiring asida masi makha tana leihona ba kari dobu yage sigi wakalon se ai khajitang khantha haningi maram aduna koi ingba tappa akoi shanti asi election matung da su adum leithaba yana ba nakan dai koi gi daita leiba organization sing se so sing mayam sing na kari to hoba yabage haibase ai thamanjaningi aduna hojiki code of conduct thugai da badudi aina hairaga su natraga amana hairaga su yaroi
sum apin tauba natraga maran sinaba adu amani ana politician gi manipuri rajniti dadi aikoi adum hainari duni 90% adum sada maudra political parties je na lemhori batara da adum maransi haiduna haibadi maudra tara adum maransi haibasi 100% ko adum sidi maransi na ba aduga nung langna ba adagi amatobu mayam sing adum lakani aduna masi CEO na hariba DOgi na DCO kanu de DOgi kanu do reportu ngai kanda adum lepasi tawudadi election manungda aina be ai apin tawjeningi di hauji kitang ing matapa mayam hanjinarpa matam ama da election ji tawnaba semkat libase election hek loyer kanda amuksu awaba phibam da hanjilakna ba makha tana shanti ing batapa laihonaba kari tahosige kana kana filler tharga MNK bonding mai akoi maitai naga kuki gi wariba mari mayam sing asi phajana semkat laga tung koina phurup mayam sing ase phur kunthra mari manga taruk tere nipan ban lairiba mayam sing ase ingna tapna laihongna ba shanti gi solution amada purokna ba honasi haibasini hena maru hoi haina apin hana tauge tajida ko thagachari oja yamna phajaba wafam marik chumba wafam thambi khre oja mathangda lakchaning bana aikogi congress ki maikai digi sumaina phungdorapa thengnari khungak pasing state force ta thabak changba yanaba lo semgani haina aduga amaramda aikogi hauzik energy mirep oibiriba congress party gi haitare bimol akoi jamna phungdokpada aikogi nampu amasung selna mikhal thengnagani haibasidi mireibak nungsibagi khudam haibadi maraibak nungsibagi khudam nate haina mahakna su phungdokre oja swai matang sidana kari wafam thambini tasida election mayagi wasak haibatare ko mayam chatnabini mayam tongnai haidana adum tongnari saigi manifesto phongba aduga ngagi tawgudaba mayama lauthokpa akoida election aina mihut oirabadi adu tongni ada tongni ko si akoi BJP gi su adum khara phongba hongna re adum yenthwe moina tawgibe activity mayam ko congress gi su moi manifesto phonge tawgudaba mayam akoina sideida yam kana mot pining di maramdi manifesto ga tawthorak pathabaka ani gi khenabaje manipur gi miyamna uraga lai aikoigi miyamna koigi manifesto fonga political party mayam singsina wasakiba mayam se makoina hayeng koigi power paira matongda makoi administration torga matamda haiba mayam singasi thabukta matam chana onthok taba adu mathang amuk tam loisalaga mathang lakpadana amuk anobo wasak ama sakpa asigi kanosi manipur gi miyamna okay khangi aduna manifesto gi wafam adagi koi tawgani Canadian sing ngang base koi sum ngang pham thui ngang dragadi matam kamaina lien gadagi gaina sum khanbagi ngang ba man miyam da ihulam phawse amasi nungaite atop pasakhat palebak sing di vote khomna drabani adum media da magi vision tagi magi aweba koi integrity personality aduga state ka sanaba magi kano mayam development approach mayam nga yamna scientific oina ma thamma analyze tawraga voter singsina adum pibagi kano leiribani koi sidadi akoi sen yenba de corruption bribery mayam amagi kano si involve tawraga doribani vote rigging tawba ama tawba mayam singsi wathok mayam tholka doribani maramaduna thabak pigani matawgani di phajabu afam ngaktani aduna akoina masidagi yamkana asa tawde aduna aikoina hojik ningjeri badi sai mamangda pangibaduni aikoigi manipur se akoigi yam kuina akoigi magi civilization ama leiraga puthajarapa leibakni masida phurup mayam ama akoigi khundaraga leiminabani phurup mayam singasi leiminadaba yaroidabani marak sida akoigi ithin kayama pisalaka masaigi ethnic polarization gi saktam amada lahalaga ethnic masen mayam se nungsina handraga divide tawraga he rule tawba british ki aduba colonial legacy mayam singasi hojiksu adum satharibani masi aikoi khangi masidagi aikoi ngakthokduna phurup mayam singase kamaina akoigi physiology common physiology seminar kadagi haiba somda akoigi khara su thamaningi hoi political party leader lepiba candidate sing matik chaba ngatani moigi high riba sing adu akoigi hek hojiki leiriba
मरुब पॉइंट सिंह यामना इवन से कंफ्लिक्ट सिचुएशन की रिजोल्यूशन दु अबोइना हे थमनिंगी कनाम त थमदे अइना कारबदी हुजिक लेरिबो सिचुएशन कंफ्लिक्ट अवाब तारिबा फिल्म सिंह से सिगी मवोंगदा अखोई तौगनी गाइसिदी हाइरोय साइगी विलेज वॉलंटियर फोर्स तो थबक हापचनगनी हाइबनी हापचलगा कनोनी लांदु लोइदना हापचलगदी मसाना कंफ्लिक्ट सिचुएशन दुदी अदुम सस्टेन तौर लाइगनी मरुना मपुंग ओरिबदी कंफ्लिक्ट सिचुएशन से सस्टेन तौबनी अदुम तजिदा अखोइदा लाइरिबो रियलिटी म्याम से खंगग थबक अखोई तौमिनब संगसिनमिनब संगी अखोई लाइरिबा म्याम सिंसिनसु मरमदि अखोई इलेक्शन हाइसे इंडिया की ओइना ngasi 35 सुबा लोकसभा इलेक्शन हौजिक अखोई तौनब सेम सारेबनिको लाइबा तम 19 जिदा अदुना ngasi अखोई द लाइरिबा इलेक्शन सी 1952 दगी को 1950 द इंडियन कॉन्स्टिट्यूशन सी एडॉप्ट तौर मतुंग 26 जनवरी ददी मतुंग द 50 सम प्रोसेस तौर 52 दगी अखोई इलेक्शन सी चथरगा ngasi बु चथर इबनी अदु लोकसभा द ngasi 35 सुबा लोकसभा सी योक्सल इबनी अदु मणिपुर यूनसु इलेक्शन सी द चेंगना अखोई दी मसीदगी याम ngana को भारत की इलेक्शन से लागत्रिंगै द अखोई 1947 की मणिपुर स्टेट कॉन्स्टिट्यूशन एक्ट 1947 लेग्रगा मदुगी मखा द अखोई से अखोई 1948 द अखोई इलेक्शन अदल फ्रेंचाइज तौजरगा अखोई मिहुतना को अखोई तोंगान तोंगानबा अखोई कोलिशन गवर्नमेंट लेजरगा लाखरबनी अदुना अखोई सिगी इलेक्शन अनि सिदा अइना अखोई मणिपुरी खुनाई सिदा इसेन अनि की वाखलों से सेंथरगा लेबसिसु अखोई यामना मुन्ना खंगी मरम 1947 की मणिपुर स्टेट कॉन्स्टिट्यूशन एक्ट की मखा तौखिबा 1948 की इलेक्शन जनरल इलेक्शन को हारिबा जिले इलेक्शन अखोई एमका पियोबट कई मतम थंग अखोई तोंगान तोंगानबा सिंगी मिहुसिंग यावरा लेगिबा जनरल इलेक्शन की थाजबा अदि कॉन्स्टिट्यूशन थाजरगा चथरिबा मियाम अमा सु लेबा देन 1949 द मणिपुर भारत द तिलबा मतुंग द को 1950 द कॉन्स्टिट्यूशन एडॉप्ट तौर मतुंग 1952 दगी चथरिबा इलेक्शन सिदा थाजरगा चंगसलैबा कनो मीसिंग अनिगी मरुप इंटरनल कंट्राडिक्शन अमसु अखोई याम चाउना लेरी मतांग सिदा अखोई अखोइना येंगदबसी अनिमक्सी हौजिक्ति तौदबा याद्रबा थेंगदबा याद्रबा लैमिनदबा याद्रबा पोसक अमा ओइबसिदा अनिमकी मरकसिदा अखोइना हौजिक येंगइबसी अखोइना भारत की कॉन्स्टिट्यूशन की मनुंगदा लेरकपसिदा अखोइगी मणिपुर भारत की आमना चाउबा चाउखटपा भारत अमा लाकपा मतमदा चाउखटपा मणिपुर चाउखटपा फुरुप कयाना खुंदामिनबा तुंगी कमन फ्यूचर जि लेबा फुरुप खुदिंगमकी फ्यूचर लेबा कनोमा अखोइगी मणिपुर में गाक्तुना थंबा अदुरनी भारत की ओइबा टेरिटोरियल इंटीग्रिटी गाक्तुना थमनबगी लंबीदु अखोई एप्रिशिएट तौई इन द मीन टाइम मणिपुर की टेरिटोरियल इंटीग्रिटी असिदी अखोई काहेनगनो हाइबनी मरमदी आसाम मरी मंगा थोना कायबा यारगा मणिपुर सु कायबा हेदा यायगन खनबदु तौगुनसी मरमदी मसीदा अदुम लिसांगचना इहिंग नाइंग तानगदबु लई मसिन मैतै नगा कुकीना अखोइना खंगमिनरगा अखोइ पुन्ना चंगसिमिनबा सिगी वाखललोनदगा पुथबा अखोइ इलेक्शन मैनिफेस्टो गी कनोगा से अखोइ खरा पामी समायना को अदु तौसननि अदा तौनि अमा तौनि पाहाइदा हाइजिलगा मियाम से ngahaki ba he purga satpase अखोइ तजिदा सिनी आइना थमनिंगी से मखा ताजी को चरियोजा अदुगा मथंगदा लाकचनिंगबना अखोइगी इनरदा इंडिपेंडेंट मिरेप ओइविरिबा अखोइगी हाइरोक पार्टुगी हाइबता तोतोम सना से महक से अखोइगी इम्फाल पुलिस स्टेशन ना सामन पीरबसु लाखिदबगी वफम अमा फोंदोरक थेंगनरे अखोइ मतांग असिदा महकना फोंदोखिबा वफम अमतंग पंजरबदा अखोइगी मणिपुरदा लो लेते सामन तौरकलबसु चटलोय फारबसु जेलदगी मिखल थेंगनगनी हाइना फोंदोखरे ओजा साइ मतांग सिदा करी वफम थंबिनी होय कन से मतम से अखोई यामनदी याम लिखप मतमदनी अखोई ngasi सानरिबा तेलबा नमिसिंग तोंगान तोंगान कैंडिडेट की मागी पर्सनालिटी मागी अपांबा अनिंगा मयाम को हाई मयाम अदुम सी हागनोकपा ngahak kappa sum adugi mawongda sum leibako aduna अखोइना थोकनी सिगुमसी यामना थोकनी आई कमेंट डायरेक्ट मसी मा चुम्मी चुमदे हाइबदु थमजरोय मरमदी अखोइगी लैंड ऑफ लॉज हाइतारे मागी एक रूल लेजब जगानी अदुना
adagi amuksu candidate ki maki dagi du magi personality integrity amadi magi reasoning ka masagi na lejabagi ma statement du thoibani aduna state ki ju logi mieng makhada leriba tongan tongan ba koigi magi concerned authority and official things na magi decision lorkani adun yengse sigum je koi aduga matang sida aina thamningba moti amukasu hanjaliba sini at all times aikoina kanani situation leriba matam matamgi la aga isa je hummaga pangpuda pugi badu nataba अखोई थेंगरीब मेन एजेंडा से करीनो मरक्ता थेंगरी मरक्ता लाइबसे कईनो खुदम ओना हारबदे अखोई हुजि ngangi si ek loibaga si sa leiri sa thakta yaroi adagi kan horen khitang thengjalakani chaklamakani sa dabi yaroi adu bu sarabasu thabasu mayam laraga so ekoina thengriba issue si mayam thenglei mayam si marda khwali maru si karino haibani hoji election khoi india gi as a whole yengoraga di yamna maru oibani khallaga so akhoi manipur gi akhoi gi context di akhoi si akhoi gi tangdu laita da fruit masen isini naw gi mang da imung amagi marakta leiriba akhoi the trust deficit haiba tare akhoi da thajana da ba asina makata na enmity ko akhoi dum sauna ba lege do bahalun ba tholaka do ba masina usi sa hon do na hayeng ko na lan khre soi khre nuaite akhoi na tawna ki do hairaga akhoi kamina badu natta ba tang na pokchari ba isa sing akhoi gi leiriba iran oiriba akhoi gi ko fur mayang gi sai su sing i hori ba na sing koi maram sadana hek matam sadana punsipi khamna han khiba koi leba ki mingda thobani di hairaga su makoi gi mayam sing aduna koi development ki approach ta purak padi laira dana koi na hena lan songna ba phuna ba koi masen i tana barom da sangchin ba mayam sing asina hena maru oi sini aduna hawiksu koi na laiba election asida aikoina magi tonga processing laksabada aikoina lawri di election manung da shanti se hoi amaram amana waraga so shanti kitang leibidi male dana huiksa kapna ba khona baji kitang wa sigi tanja sida aina pami badi makha tana shanti se election hel loi baga nuwa laga amuk so bhalone bedo haurak bagi kanu du adum ai se singna bai sa da nuwai ta ba ma hai tare maram di aikoi masigi marakta filler thabani khangde aikoi masingi makta pau phawna kitang shanti gi lambi da sangchin madu akoi na pami loina hariba khulung sabdu lobuga loina aikoida yamna maruina tawhaningi sidi akoi phuru khudimangna ko maitai oigera maitai pangan oigera naga oigera kuki oigera aikoigi leiseriba saktam masida indigenous population sa haidana aikoigi risang sina lerekliba se masida phuru khudingmakki masi chawkhat minaba manaba thongda aduga hoi mana khonaba leiraka suma pandagi lakpa immigrant illegal ko aikoida leigre 1951 gi mamang da lakpa singa do masak khangdokpa identification tauba deportation tauba ko NRC ko ILP sanariba mayam singasi yamning thizna satla kanda aikoida tung koina generations to come ko akoi 1000 da akoi years da leiba future sa issue sing mayam singasi kamaina leimina hogodagi kamaina makoi singasi nungsi sana lei hogodagi akoi ima amatagi masani ko gaje khalan bangamagi adugumba kanu je foundation background se hobi sema matamni aduna election is not so important to us ko but while election is coming and preparation is going on let us take the opportunity of restoring peace ko lasting peace and integrity of Manipur se masigi tanja da hena aidi thamanjaningi maramaduna koi nikhan gi maram di aikoi gi parliament da lakado ba posak singa sida aikoina lawba khongba mayam si aikoi hek 1952 de nga si phauje aikoi awaba ngatani thoiba se akoi gi ningtamba Manipur asi 1949 da leiba matam da Parsi status tai koi namjala thambiri ni Parsi status ki 1957 jaropada amu union territory ne hena handaba thak da amu namjala thambiri ni adagi thengna koi 1972 da koi se statehood piri ni ko timan kya lairaga su adui matung da hiram khuding makta sakhot paji thindarak padagi pendra naron kaya ama ihola ibani mahairoi gi ihola ibani nupi singi ihola ibani akoi da ko adi tongan by koi si hariba system mayam politician yi oiba leiriba mayam singa dugi gi akoina asa
तौजरगसु फंगदबगी इहो मयामदुनी हाइसे को तो अतोम इहो सिंग लाइबनी 1975 की कोई निसाबंदी कना इहो गाइसी अदुम ड्रग मयाम पेंद्रो मयाम हारो मयाम दक चासलपदई कन्नब इमा सिंग इहो लाखरिबनी देन आईटीज की मतमदा कोई आर्म फोर्सेस स्पेशल पावर्स एक्ट 1958 मणिपुर फंग खुदिमकते हेक थमजलखिबदगी मियोट मिनै मिसन मयाम से अवाब ताबदगी अखोई मा मयाम सोंथोकना 1980s की मतमदगी तो 1983 दगी मरा पाइबगी इहो लाक्तन ngasi phawba koi sangsal laibani aina thamjaningi di atai hoida maybe congress or maybe bjp led governments or any other political party led administer lairaga su akoi gi history itihas ta ngasi phawla thengnari se irom chanu samila la sahi tara taruk chara heliba 2000 dagi 2016 phawda ko dagi sanjit rabina adu gi mihal tawriba the extrajudicial killing असी मैम से अदुम चथरग लापसिना अखोइना आशा तौदे रहिबा इलेक्शन सी दा अखोइना अखोइगी म्यू थागलगा अफबा पुरकनीगा हाइबसे मरमदुना होय अदुबो आशा थमदबदी यादे तौबददी अखोइगी मिसम मियांगी मैम से पुनसिलगा हौजिक हौजिकी ओइनदी अखोइगी शांतिगी कनोसे कितंग लेरिंगै सिदा मखा ताना लास्टिंग शांति अमा अदुम चथरा होनबा मितै नगा कुकी फुरु कुंथ्रापन गी मरक्ता लरिबा एनी ट्रस्ट डिफिसिट लरिबा मरक्ता फाउनबा ngam फाउनबा ngam होंगबा करी करी तहोबा याबगी हाइबा अदुमदा हेना संजनबदुने हेना पामी हाइरिबा माइके असोमदसु हुजिक हुजिक लरिबा इलेक्शन दा इन्वॉल्व तौबिरिबा लीडर सिंग पॉलिटिकल पार्टी सिंग मयाम सिंग असिना हाइरिबा शांति लेरिबा से मखा ताना सुम लैथनबगी माइके दा करी तहोबा यागे हाइदु मोट पिहनिंगी थोखरबा थौदोक सि थोखरे कोई अवाब थौदोक से हौजिक मतम खतंग शांति ओइरी सी इलेक्शन हेल लोइबगा अमु हलकपा याबगी फिबमदा लैबसी सिदैदा वाखन थादरगा करमना तौरगदी करी तहोरगदी अखोइ हाइबन चिंगबरमदा वाखन सु मोसु पिहनिंगी आइना अदु तकारदि अदु तौनी अदा तौनी अमा तौनी हाइसी 1950 ngasi bawda tara nipan kare be mp mayam jole wasak lawrani mamangi mp ka gi wasak ngatani du loi khra kan da khongban kalaga adum ko igaina haina bagi awaba du miyam na thengnei maram sing asina hariba mayam sing asi thengnadana bai koi hena wakan khanthana akoi gi thabuk to changi habasu tasida hana thamge oja aduga koi gi mathang da lak janing bana koi gi kuki militant singna maitai furupu muthanaba mamang chahige me ahumdagi chatharakliba lan asi loidri fawba manipurda mikhal pangthok piganu lan loiraga pangthok piyu haina ngasi langsai thaunagi masing yamlaba thomi singna wangang daba bike rally ama thawbal amasung kaksing district ta chatpa horakpada police na thatuna chathan khidre haiba ma aduga sumaina oja haikoigi lagliba mikhal asi maike kya marumdagi pangthok haningdaba yaningdaba kya ma phongdokna rakli boja swai matang sidana kari wafam thambini tajida akhoi si adum hanjinna haire sidi yamna thokani yamna tahoidaba thabakni akhoida thokriba thaudokse me ahumdagi masi yamnganna akoigi saurba bhar ki makhada ling laba akoigi kanasi government lairibani magi intelligence lairibani adagi magi tonganba ko section mayam ama kan manungda mapanda lairibani akanba shakti lairo force lairibani mayam singa si lairina akoigi ihau singa du thokre aduna hariba mayam singa du isam samna nga hakki ningai sangdanaba thopadu nattaba akoigi yamni henjanna phurup amana phurup amugu muthalagi gaina khanbagi wakhalon adu phawna sangsangi baduna ko tanjabu phangabadi hana sunabagi kanusu akoi adu yore hauzik phawbada akoi free movement ko akoi akoi leijariba isagi pokpham khorina phum tariba lamdam sidai akoi aksatpa phangde masi pendraba kanusing aduna ni hainarak liba se bharat ki sathariba electoral politics asida leiriba election asina akoi miyam da kanaba pidre mangna jo example adum thamgre ko adum do tawdaba yadaba election ni manungda leirurabani bharat ki ko do akoi matam asida pendra miyam gi kholaugduni lauraiba mayam singa se maramuduna masigum se yari makai aikoina thol daraba honagadabani tawdadi matang sida aikoina khangminaba gadabadi any furup ko furup jati leiriba koi kuntra mapan laiminari basing asida furup amana furup ama
अखोई तुमनब मुटपा नत्रगा हाटपा हाइबसे हौजिक चावखटलब कनो असिदा यारोय को अदु ngam wafamni madune hen अखोई असोकपदुगी चाइना सिंग अदुना वाखंदा लमन खुमनिंगुगी वाखंदुना हेलकांदा तुंगकोइना अखोई मसेनगी मरक्ता अखोई हानब फुनब मुकनब मयाम अथोलकनी हाइबसी अखोइना खंगदबनी मरम अदुना अखोई मसी थोक्तनबा अखोई हिंगमिनबगी लंबीरोमदा वाखललोन सी इवन खाना चाइनब थोक्रब मिसिमिना थोक्रबसु हौजिकसु अखोई आशा से अपुनबा अखोई आई ममांगदा हाइजगिबदुनी मैतै नागा कुकी बॉन्डिंग की कनो से एम्पावरमेंट ऑफ मैतै नागा कुकी अखोई मसी थोकनब लाकनगदबनी अखोइना हौजिक थेंगरिबसे अखोई फ्लूडीली को लैमना अहुम पानबा की कनो वारी से अखोई मयाम नेट की गूगल दगी लोइना फंगबिगनी मना अहुम पानबा लैगी लैना मानबा अखोई हौजिक गेट त कइदे एनी सिस मदा स्काउट करी की मयाम एम्ब्लेम मयाम थेंगरिबा मयाम सिंगसे मसी आम कुमना नैनबदा आई मरी लेनी खंगी मरमदी लैना अहुम सी लाना सिजनबा मा अदुगा कनो की फजना सिजनबा हाइबा आइडिया ऑफ मणिपुर की फुरुक कुंथ्रापन सही लिसिंग तरा सागत लाइब सिविलाइजेशन की फजब साउथ ईस्ट एशिया की सिविलाइजेशन लाख 1949 भारत यूनियन पुलब लैना अहम पाब कनसे अखोई मैतै नागा कुकी खाइदोगा आइडिया ऑफ मणिपुर को खाइदोगा मणिपुर डिमोलिशन थ्योरी मणिपुर की फजरब सक्तम से मुथनब संगलपगी इथिन उरी इन द मीन टाइम मसिबु ngaibasina मैतै नागा कुकी हाइदिब लैना अहुम से सेना होमिनरका पानमिनरकांदा मसिगी फजबना अखोइना लै परेंग ओइना लेंगाकांदा अखोइगी तुंगी फ्यूचर द फुर 19 मापनगी अखोइगी लै परेंग हाइब तारे अदुगी थ्रेट ओइना सिजिनबा हाइब तारे को अदुना मैतै नागा कुकी बॉन्डिंग हाइ तारे अखोइ तक्नबा यादब मरी अमा अखोइ सेमकलकांदा अखोइगी फजब मणिपुर को तुम कोई लेहगदब इचा इसूसिंग सिनगदब मणिपुर सिनरम हाइबा वखलो अनी असिनी आइडिया अनी असि अखोइ याम मुन्ना खंगमिनब ताई अदुगा आइडिया अमा मणिपुरी डिमोलिशन थ्योरी मणिपुर थुगाइबा अदुगा इथनिक पोलराइजेशन तौरकांदा अखोइ मसेन मतम लेब खिविकता अनरेस्ट शांति लेहंदबा अदुगा माकनगा रूल तौबा हाइबगी वखलोन सिंगमा अदुम लाकनी इन द मीन टाइम अखोइना मसिबु थेंगनगे हाइतारगदी अखोइना हारिबा लाइना अहुम अदुगी पुंजिनबा लै परेंग अदुगा फुरु 19 की मखन की फजब लै परेंग अमगुमना लेंखलगा अखोइना अखोइ फजब आइडिया मणिपुर योखलकांदा अखोइना हेन मतिंग लैबा मालेमदा ngasi अखोइना अखोइगी तोंगान कनो कंट्रीब्यूशन पीबा ngam हेन मखाताना पीबा ngam होनबा चंगी अदुना हाइबा मयाम सिंग असि हजि इलेक्शन मनु ओइरबसु अखोइना मसिगी वाखलोन सिंग असि अखोइ लैमिनगदबनी मरम अदुना अखोइना लाक्लिबा तौदबा यादबा मयाम सिंग असि अखोइ यावगदबनी अदुना हाइदा हाइजिनबा पंतौदो तौबा हाइबसिमा अखोइ थेंगनदुना लैरे मसि अखोइ मियामसु खंगमिनसि मसिदा अननेसेसरी अखोइना इरांग थोअंदना अखोइ मसेन फुनदना चाइनदना अखोइ मसेनगी मरक्ता इमुनाइ मुताननबा को मसिगी लांगदा अखोइ थुगुमसि मरमदुना अखोइसे अमबु ओइरे ngасai mamangda panjakriba ngасaiगी लाइना अहुम पानबा मणिपुर मैतै नागा कुकी बॉन्डिंग ना सेमिबा मसि सेमकान थुगारगा मणिपुर डिमोलिशन थ्योरी में लाक्पिसदा ना साफुजे मसि अखोइना हंथान बसंगी मसि मुथत बसंगी अनु लै फुर मापन कनो सिना अखोइगी पुन हिंगिनबगी वाखलोन सिंग सिना हेना मपु ओइ हाइबा वाफम से थमगा हारिबा सिंगसिदा अखोइसे पुन्ना लुमिनसी संगसेमिनसी अदुगा फजब फ्यूचर अब अखोइ थमिनसी हाइबसिनी को तजिदा आइना थमनिंगिसे थागचरि ओजा अदुगा अखोइगी असम की ओइना ख्वाइदगी याम्बा ड्रग फाबगी थौदोक अमा ओइना ngarang kasar district ta misak amadagi lupa koti chani ga tara rongi oigadaba heroin fare haina police ki maikai degi phongdorakli oja haining libadi khoigi hauzikan haiba tare matamasi de khoigi aini yadaba thabak thoram kya ma haibedi drug ki bu oro any yaning daba kya ma sumaina fare natraga कनो तौरे हाइबसी मैम सुमाइना तानरी ओजा सय मतंग सिदना करी ओपिनियन थमिनिंग ओजा अनौब नते तजिदा ड्रग फाबा गवर्नमेंट लाइरिबसिनासु
war on drug changsilli ko adagi miyam gi oiba lup kayana su angan na matam dagi akoi gi nisha gi kano si gi mayok ta changsilli mamang da pangsi peduni 1975 ki event mayam gi pen raba mayam gi ihau di ma sin na mot silaga and nisha bandi ihau thola ki bagi wari lei ta sengna akoi si kano ni akoi gi oiba tongana policy program da hek isana iromdom future semjabangam da badagi mi gi atopa wakhalon da yumpham moiraga hingba mayam sing asina akoi da wa culture gi aduga akoi da leriba resourcing mayam sing asening thijana akoi isana akoi gi exploit tawba aduga disco akoi gi puthoga akoi na sizinaba ngamjadabagi wakhalon mayam sing asi akoi thengnaba dugi mamini aduna drug ki issue se akoi gi golden triangle gi koi thangnariba lariba Burma gi Vietnam gi akano gi lariba Thailand gi kari moi si area ta lariba si Manipur du honga e gaina hairakpa aduna aduga mari yam lainaba thabak ni ngasi aikoi Manipur da awa ba tariba khoi adum summi adu kan hain longnariba sini aduna bo narco terrorist sing gi thabak ni ngasi me ahum dagi thoiba se hainari sini aduna haiba kano massive na plantation of poppy ko around 500 acre ki maya the government sina khoi bo changjal pa dagi poppy plantation si khoi gi lokthok pa hogriba ko siguma mayam sing khoina sigi marak sida hena thar kanda khoi nisa gi pambi si thar kanda masigi dagi talaka paisa na mu khulai sin na kanda mogi drug mafia gang ko khoi kano mayam sing adu mapangan kanna laira kanda cinema drama dam uri duni thaba koina pangthong na lang na rakpani soise su khoi gi khutpu sing na khulingba mayam na lairiba awang pokil lamdam sing ase khoi control toroga thamgani haibani khoi gi drug poppy ko thar kanda masidi phanga paisa mayam duna achaw gang khupu achaw force army magi kano se forces link khala kanda maduna lairiba thangnariba government mayam sing asigi mathakta power tor kanda makoi aning pa ma chatke gai duna haiba drug cartel jingi adugi mangdo maduni akoina ngasi thengnariba se aduna hariba siram thokani adubu sina makhata na sum satharagadi prithivida akoi ki terrorist ki hub haido koi soidne wegani akoi ki north east region ko Manipur masida sum yarga chatlagadi narco terrorist singi hub wegani madugi matungda akoi da kanaba phangbagi mahutta koi kari haitare koi opium war sinaraga thokido koi youth sing loina mangani aduga koi generation tumgani aduga koi mapalangi aso MNCs ko multinational corporation national corporation mayamgi resource mayam koi yonggi tanien dongna yena bagi kano to koi legani agona koi si yamna sensitive oiba tomda leibase koi khangminaba sangi maramaduna hariba narco terrorist ki thabak singa se koi ngamaloidabani aduna hojik leiriba government north east ki state tare nipan gi government yamna masi da sensitive oina khangba sangi and then share source mayam singa se yamna concerned oigadabani hariba mayam singa sida aduna manaba pangan na miyam na hope na hariba narco terrorist singa si maru phang na muthat sangi hariba singa si matam sana ta hodrabadi hoi will succumb to our kanoni maram sadaba na sum yazaba mayam singa sida koi se adum tumgani haibasini singa hayeng thokani hangsi chukani khabar tangaba khabar ko sigi lamai mayam illibani tajida aduna koi miyam na masi concern oisi yari makhaidi hariba mayam singa se koi indigenous group singa di tawdabani mapandi lakpa illegal immigrants singa sina masagi khoringa from taba koi mayum ni khanba ngamdaba maramdam ni khanba ngamdaba minungsi pawba ngamdaba masin manawi ko adugum mayam ni torokadoi mayam se aduna koi yam seksinna koi ninjen manasi hairi sini aduna aina aigi popularity tanba aduga aina leadership pamba hariba wakhalon singa sida kala kathongna si common ideology amada koi punamaki lengjum sing thangtok minaraga ko leadership tagi hawrakanda magi member sing bauda manaba daita koi respect to minarakanda koi khungjan changsin minaba sangi haibasini aduna hariba narco terrorist sing amdi drug ki oiba kanu mayam sing ase koi masida fully support tawraga loisinaba matam chana control tawna buhana si haib thamge tajida ko thagachari oja aduga akhoi gi
फ्रीज लेटवा जिंगना खाबा फार्मेसी दगी हिदाक लेबीगनु हाइबा इखोगी स्टेट फार्मेसी काउंसिल गी प्रेसिडेंट आर.के. बसुमनीना मियामदा अपील तौरखिबा अमा थेंगनाजै ओजा सिदा कइनो हाइब तारगदी इखोइना हिदाक लांथाक हाइबसे मियोइबगी पुंसीदा यामना तंगाइ फदना चंगदबा याद्रबा इसेंशियल आइटम अमा खक्तंगनी हाइब तारे ओजा महांगना फोंदोकलिबसे इखोगी लेरिबा मियाम प्रजासिंग सिदा इखोगी जिंखा अखोगी जिंखना खाबा दगी फ्रीज लेटबा मफमसिंगदा थमलिबा हिदाकसिंगसे सिसे हाइदि सुमाइना सेफ्टी ओइरब्रा कनो एफोर्डेबिलिटी ओइरब्रा हाइबगी awareness oihannanabagidamaktani haina khanjayoja swai matangsidana kari wafam thambini asita yamna maru oiba wafam ni ko koina sari ba thakli mayam singa sina ikhoigi wari ba hakchang gi phibam phaba masa phaba pataba laina tina senba haibasi khoi asida makha poli bani adana ida lang thaki oina lai basi oi ai yoina di common sense ki motuni ai ne expert na tabani na yam kupsin haiba ngamdra su scientific oina hoji powder sakhot pa khoigi finding mayam singa sina piri ba hida kamani store tawni karamba temperature tawni karamba hida na kamana tawni gaina haibu du gi magi oiba prescription mayam ama puthoga hariba kana sing si hidak sing shok panina madugi thambam lakham mayam singa se phun chana thamgodabani haibu du ti summi aduna masi yoliba singna hana khangadabani aina yondobi hidak makhan sing asi karamba temperature sing leiba matamda maintain tawrakan da thamba yaba hidak sing oigani haibana miyam singa hojikti yamna genuine oiba hidak dagi generic kaina to thokram makhan gi hidak sing asu tholaibani swai si aduni akoi ethical nu thabak ama tawbada ethics aina tawriba thabak sida ethical oiba kitang nature characteristics se akoi changhaningi aidi profession mayam occupation mayam laibase koi kai khumnagadabani doctor engineer koi oza ko ukin laiba mayam singa se amana amabu sangdaba yadaba laiminadaba yadaba profession occupation ngatani haibase koi khangminabaga loinana amana amabu respect tongminaba tawbudadi magi profession sidang ethical noiba tawsinaraga haijilaga atopabu madugi lamda khara khangdaba amabu heta tawsilla khosalaga ikoina kari ma sendalambi natraga hena nungainaba kana se lawroidabani adana doctor gi oiba yamna ethical oiba pose khoni ngakba ko ethics aduga ozana ozagi oiba pose ngakna gadongni aduna hidak langthak tawbidi ba pharmaceutical khoi ko association sing haitare ko unit sing and then association su hari matang sida yamna kupna yengchilaningi yamna actively mob to holni mani masina mi mayama ko hidak si sar kan ma si side effect la aga ko jik tawri dana hawaija dagi food poisoning to ai bani kangdi adagi tilhat hidak tagi insecticide tagi pesticide tagi ko leidana siguma preservatives leiriba mayam singa sigi magi sang kamai tawrino thariba wahi mayam pambi singa si even haidina yonaba thaba haibama adagi yumgi chanaba thaba haibaga thuleiga haisi masi am lubani farmer amana adaga imung amana am chawna phang tong tamda yumgi chanaba adagi yonaba kana kobi makhan puthokpa hawai makhan puthokpa gai thola ga di karino khuna tawduise sina har saidabani sina har saibani ga hairaga har ji sangdabi yadra posak amani adum masi proportion chana sinaraga di har saidaba sabuga adum manaini organic inorganic kaina yam ka henaga sangsilibase masiga se ko yengba sangi hadi leitaba yadrabani organic katana loini hingbasu yaroidaba ngasigi modern society ni hari inorganic to the yawi chemical proportion to yana fazna maintain tawrakanda ngasagi organic ki wayada almost leihalakanda health thoina solapda negligible oirakanda ni ngasai sakhotpa leibak natraga wakhan harise and akoi sidi kari haiduni kana ai yungi sana ba thabani adagi yona ba thabani gaiba sigum ethical oidaba haitare maramdi ai imungdang pharaga loire mi gidi adum khara harpa habsalasu yani ida pakjai jasalasu yani gai khanbagi wakhalonga la ise masi tasida yamna si mayam se loi konjal haningi hojiki jingagi manungda leiba hida kon leidana adu yonbagi temperature maintain tawdabagi matang da leibado maram aduna sigumba thabak sing asi ekoi loina bak ikai khumnagadani amana amu ikai khumnaba thabase thamgadabani tawbudadi magi occupation natraga profession sangnari ba masumjida sangbi mi singsina ko yamna ethical waina thabak tawbigadabani aduna ai makna sari ba poto adumak miyamda phangangadabani ai makna
सिजनरी पोस्टो मियाम गा फंगमिनगदबनी हाइबो वखलोन सिंगसे मसिदे युमफम ओइनिंगी अदुना पुनमक अथॉरिटी लेरंगनी कंसर्न सोशल लेरंगनी मोनसु यंगचिनबियु अदुगा मतिक चाबा फजबा फमकन की हिदाक सिंको मागी थंबम मफम चाबा चाबा थंबियु अदुगा पेशेंट कस्टमर लाइरिबा कंज्यूमर मयाम सिंग दा कोई कनो तोहनबियु मरमदी आई खतंगना ख्वाइदगी हेना खुलौबा यारोय लेबाक लेतबा मियाम लेत्रकांदा अइना इसा फना लेबा यारोय आई तुंगलम चल लेबा यारोय हन हान्यरिदुनी अदुना अइकोई मसी इन ऑल एस्पेक्ट्स मे बी इन द पॉलिटिकल कनदी एरिना दा वरो मसी थोइबी इलेक्शन की कनसिदा लेरो पॉलिटिकल पार्टी सिंगी वाखंदा लेरो याम इन डेप्थ सिंसियरिटी अम कोई ऑनेस्टी अम खक्संग बनी तसेंगना कथोगा पुंगदगी हार्ट इन द सोल ngang thokpa ma changni si hairaga di pajaji samai tokselga di yani ko si hairaga di ngakhtang thajan bi yani ko aduga vote to bu yani ko gaina khanbagi kano se khoi da akoi masi lepla si da matam si am ware khoi se amna phim sadre khangna khoi sum lumina bagi phim da leiba se khoi nuai ti tajida ko aduna ai apin tawjari khoi gi kano leiba leven khuni maki misina manau handana khanba wangna khanba tawbi kano pithribi da ai se ai tom dani aduna ayum manaba pithribi da ani suponte kano ai tandani ai thanda leiba ai nam atopa mi ga kamaina changdam na duino ai bu kana ga changdam na ga ingon dagi henbam sum taba leiduino si khanmina se ai je thandani admai tawdana every say politician every candidate every say personality ko mathantani aduna khoi respect tawbiu aduga hiram khudimukta khoi yamna etiquette no thabak tongminara kanda madugi lasting result to be shared by one and all ko and the equitable sharing the growth tongminaba aduga yamna lasting solution peace prosperity dai khoi hingminaba gi kano se masida heartness on thamoi sengna khoi changsin minaba ama khoi changi ta sida tongminara se haiba doi thamge da jida ko Jari Oza, aduga ikhoi me ahumdagi chatharakliba lan haiba tare lamdam asida kanglupki irang asi ikhoi solution porakpagi mahutta loishanaba hotnabagi mahutta ikhoi miyoibagi punsidagi election na hena maru oi haina launare haibada haiman bathok loi haina ikhoi salai apunba nupi lamjing lupki maikai digi sufongdorak pathengnare oza lakchaning libana ikhoi oirakliba ikhoi lakliba election asina maram oiraga ikhoi manipur gi oiriba situation asida अखोगी कानाबा पीगदौरिब्रा नत्रगा कानाबा से ओइरोदौरिब्रा हाइबा ओजागी ओइबा ओपिनियन अदो अरोइबदा थंबिरम ओजा होय कनुनी तजिदा हौजिक्सिको आइना थमजनिंग सी इलेक्शन से तौद यादम तौरजे दम होय मामला अपाम भोट दम पीगसे कनुदे अदम खनबिरो प्रेशर तौबिनु अदुगा होय मागी लेवेंदा खरा मयामदा मागी अंगम शक्ति दसुम थाजानब होनबसी बोर्ड की नेचर नि तौसी तहनख्रसी मरमदी भारत की मनुंगदा लाइरिबा कनसी अखोगी कॉन्स्टिट्यूशन मसिगी मखादा लेब इलेक्टोरल पॉलिटिक्स को इलेक्शन कमीशन ऑफ इंडिया लिंग सथरे पोसक अम खंगनिना ऑन बियागी वन सुलेप को पोसक अमनिना को इलेक्शन से अदुम कान बियारोय तौसी अदुबु मागी तोंगान सिचुएशन लाइरिबा स्टेट मयाम सिंगी मागी रोइबा कंडीशन अदु मसाना कॉन्सर्न ओइजगदबनि हाबनि अदुना स्टेट सेंटर स्टेट रिलेशंस सिगुम्बगी मरकसी यामना क्लियर ओइना लेरकांदा टॉप कनगी स्टेट सिंगी ओइरिबा मागी सिचुएशन एटमॉस्फेयर को मागी ओइबा सोशल कंडीशंस मयाम सिंग अदुगा मरी लेनगने इलेक्शन से अदु अखोइगिसु हौजि कॉन्सर्न ओइरिबसी कनुने मन अखोइ वायलेंस अमा चथबा अनरेस्ट अमा को टर्मोइल अमा सिचुएशन याम नुवाइतबा थबा अमा दै अखोइसे लैसन मनिना मसीने हेना मरु ओइ हाइबनी मरु ओइना इलेक्शन सिसु अखोइ ऑलरेडी प्रोसेस तौरे तक्सेले मसीदेदा अखोइना हाथि थोंना अखोइना सि मुक्नबा नत्रगा मसीबु थिंगबा तौबा खोपगी वाफुन सिमा अखोइ तौदबना फनी न खल्ले लेट इट बी अदुम तोहनग्रसे अखोइ अपाम मिहुतो अदुम थाग्रसे अदुबु यामना कन्ना हारिबा इलेक्टेड कनो ओइगदौरिबा मिदुदगी अखोइना का हेनसु अखोइना एक्सपेक्ट तौगुमसी मासु कसाई की कनुनी मणिपुर मियाम की महुत सिंधुनी इनर मणिपुर
parliamentary constituency ko outer Manipur parliamentary constituency sigi laiba mi mayam se masigi mihut ama oina ihunji khanga ma sat khidorabani aduna magi makha pole aduna ni aina mang da haibu yam kanna political party ngata the base of magi personality integrity ko magi vision my quality and the of the candidate to miyam hujiki just tawungam mabani miyam se advance hoirabani na aduda dum base tawrakanda miyam thakat pi khro ko aduga kanabadi ekhoi hariba 1952 dagi ngasi phobada hoita ni pansuba lok sabha lakpo da karei ba miyam sing asi adum kanaba sulerangani kanada sulerangani tawudadi ekhoi gi khunai sida ngasi ekhoi hanari dana sunari dana adagi akoi isagi we resource mayam ama mineral mayam akoi sina bangam dridana adagi wathok mayam akoi thui dana pamdo thodong me si mina adagi achoba thodok thokri bayam singsine haiduni ai ngasai wang da pangibdo ning tam leibak ama manipur si kuina lakchara su parsi state adagi territorial council to union territory like adagi saigi simadi phai hainga leitraba makai khudi makta leiba phibam daga laibani khoigi iho ngakta leiribani akoida leije pebam chitaran mahiroi ko aduna amuba ai longthungna bona bada masa mathanta mai thabagi sentiment jong tharaga adagi robinson gi adagi sini adagi akoida mitopki iho 1980s ki ko mairoi singi ho hek yengda leire mera paibi gi leire adagi nisabani as nungai taba thodok mayam singa observation tawrisini aduna haribe electoral politics asidagi chathana akoigi miyamgi pendabagi ihaugi masing hengkalapana observation chahi pharakoda last di akoise lairiba system jina thoanba akoigi manipur miyamgi oiba mayokta chathaba thabaksingi mugnabagi numitsingdo adugi masingduna akoigi lairiba numitsa hongong phumanga di henjalapagi phimga laireba aduna si akoida election se thoina wahan thok laiteba election ni hainaga longdara ise masi aduna candidate yimpham morakanda magi oiba ni mayamdagi khara hena phare khange na thokjara tholpo ngatani ko aduna mana khanjarasanu manipur miyamgi ki hunje khangba phawbungam ngatani aduna hariba miyam singadu gilusing mo wera kana mana miyam gi tabak tong phung phana tawm ngam dragadi miyam du lukhiba matamda ko hi lupa matamda maju hi ga tungi bani na dum irak na badi yawgani haiba sima candidate singna khoi gi adum khangangani political party singna su adu yaroi matamda soidana purakani ko nom soidana purakani tawriba thabak sida lana tarubadi lanbagi phol ko adagi sumna taragan sumbagi phon soidana lakani adu mana honariba mayam singa sida mayamgi apunbagi oiba saktam common no pot yaringi sangsing gidobani akoina ngamdaba ikoina tahongnaba haibana singba yam changthili yam loina ui miyam singko aduna akoigi wahan thok leiba kanu se akoi orensi aduna akoi abjik leiba situation sina hena maru oi maram aduna election ni khan leiringai manung asida leiriba shanti kitang manbase election hek loikhibagi nonga laga amuk so hairi sini masi 좀 lepkhina kari tawba yabagi haibado shanti leiring asida masi akoi angtang punna khanamina horo kusin sinmina haraga phawdok minaraga phurup singi lusingba singi ihun singi tang phawdok phawjin tawraga shanti gi lambi lak hoba ko aduga amana abu namthaba hena kanu tawba nataba hadu sangsimina si tawbadadi no power ko no shakti ko can break the unity and the integrity of Manipur singkatangi thajaminasi maramdi Manipur masjid taba matamda lemhori masjid makai mayam singasina mapungi saktam lobunga moidaba leibanina mapungi damakta khoi mapumbu ngaktu thamnaba demta sakti ayam ama song thorakani haibase masi khangadabani aduna wakhalon amada Manipur gi lairi apunbagi saktamse thugainabagi wakhan maka tana khanbira ganuko koi ani mapanda mapangi sapusing weragasu sigi sida thajaje maramdi imphana Manipur oiba yaroi ko adagi nagagi leijariba moigi oriba wakhan gi map adu phangaga moigi asa oibi Nagaland nagagi kano oiba yaroi madigi kuki chin gi leijariba moigi
लेदना भावना सारा ये इब मेप तो मधु खक मोइना फंगे हारा कांदा शांति लेबे यारोय हबा को तजिदा अदुना अपुनबगी ओइबा सक्तम सिंगा आग अदुगी मनुंगदा मसक थोकपा यामने यूनिक ओइबा थवामि साकुमना ngan ba fruit masa masa oimina bagi mangdu mangaga adugi share values mayam aduna haibadi sahi lising ani ahum madu tora sagalaga lakhriba ko masigi duna masi oi film che masibu thugaira kanda sahi chatharagadi adum hingna hing saraga lehogani habanda masi hana khangja bani khangna mairan bidongna mai da sungshal logum si haibani aduna si systemge aduna apin tawjari akoina hojik election mikhan gi wariba manung asida lairiba ing tapase masi makha tana adum election loikhram mikhan loikhram matung su kamdongna santi poraga santi gi wari sanaraga pendraba furup sing asi marta kari wari sanaga dagi yanaba ama puraga ko sakhotpa kanorom de hena changsinaba koi energy mayam youth ki ngasi sinariba tongan ba energy mayam nakan phaina koina chatnabagi hotnariba manipur gi achaubo generation gap am thokdoriba fast hungaiba world gi wariba hongba mayam sing asida ikoina maning halaga sakadaba mina mangna sangchalakpa warkadaba mayam si yenga kanda ko ꯑꯩꯈꯣꯏꯒꯤ ꯁꯤꯛꯁ ꯈꯔ ꯈꯪꯍꯧꯁꯤ ꯍꯧꯖꯤꯛ ꯑꯦꯛꯁ ꯄꯣꯂꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯟ ꯌꯧꯁꯜꯂꯛꯏ ꯇ꯭ꯔꯦꯟ ꯌꯧꯁꯜꯂꯛꯏ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯄꯥꯔꯠ ꯑꯃ ꯑꯗꯒꯤ MNCꯒꯤ NNCꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯃꯌꯥꯝ ꯑꯃꯒꯤ ꯁꯥꯐꯨ ꯃꯌꯥꯝ ꯂꯥꯛꯁꯜꯂꯛꯄ ꯃꯔꯛ ꯑꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ IQ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯀꯔꯤꯕ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯁꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯨꯛꯅꯍꯟꯗꯨꯅꯀꯣ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯩꯀꯩ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃꯗ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯌꯥꯍꯧꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯨꯛꯃꯤꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯥꯛꯅꯕ ama oiribase khangminaraga ikoi punna phaminaduna angtangdi masi mayam honaminase haibase ai thamgi tajida ko oja yam phajakraba yam maru oiba mamal yamlaba wafam kya ma thambi khre oja aduga ngasigi khoigi oja gi chillaba mamal yamnaba matam kya ma kaithokpidana khoigi news analysis ki thoram asida saruk yabiduna mapung phan bibagi damakta oja bu ngamkhai leitana thagachari thank you matang asida news analysis loisinjare mityeng tabiri bapun mapusu amuka hana thagachari